ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯐꯝ ꯑꯃ ꯑꯅꯤꯗ ꯊꯝꯖꯍꯧꯒꯦꯀꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯅꯅꯥꯎ ꯏꯕꯥꯅꯤꯁꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯪꯕ ꯉꯝꯖꯔꯦ ꯍꯥꯏꯕꯗꯤ ꯒꯨꯒꯜ ꯑꯦꯗꯁꯦꯟꯁ ꯍꯥꯏꯕꯁꯤꯀꯣ ꯏꯕꯥꯅꯤꯗꯤ ꯁꯤ ꯐꯪꯕꯁꯤ ꯌꯥꯝ ꯍꯔꯥꯎꯖꯩꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅ ꯑꯁꯤ ꯑꯦꯗꯁꯦꯟꯁꯁꯦ ꯀꯅꯥꯅ ꯇꯧꯕꯤꯔꯒ ꯀꯅꯥꯅ ꯑꯩꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩꯅ ꯃꯁꯤ ꯐꯪꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯑꯁꯤꯒꯤ ꯑꯦꯗꯁꯦꯟꯁꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯈꯛꯇ ꯂꯩꯖꯩꯕꯀꯣ ꯔꯣꯝ ꯃꯩꯇꯩ ꯍꯥꯏꯅꯀꯣ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯔꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨꯝ ꯈꯪ ꯍꯩꯔꯕ ꯃꯤꯅꯦꯕꯀꯣ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯁꯦ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯦꯛ ꯍꯧꯔꯛꯄ ꯃꯇꯝꯗꯒꯤ ꯃꯥꯅ ꯒꯥꯏꯗ ꯇꯧꯕꯤꯔꯒ ꯁꯨꯝ ꯂꯥꯛꯑꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯏꯗ ꯉꯥꯝꯗꯅꯤꯡꯉꯥꯏꯀꯣ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯁꯦ ꯃꯥꯅ ꯑꯗꯨꯝ ꯁꯦꯟꯅꯕꯤꯔꯒ ꯃꯥꯅ ꯃꯅꯥꯎ ꯃꯣꯏꯒꯤ ꯆꯦꯟꯅꯦꯜꯁꯦ ꯌꯦꯡꯁꯤꯟꯕꯤꯔꯒꯀꯣ ꯃꯥꯅ ꯀꯩꯅꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯕꯥꯅꯤꯒꯤ ꯆꯦꯟꯅꯦꯜꯁꯤꯕꯨ ꯁꯦꯝꯒꯠꯄꯤꯕꯅꯦꯕꯀꯣ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯁꯤꯗ ꯊꯣꯛꯍꯜꯂꯛꯏꯕꯁꯤꯗ ꯃꯌꯥꯝꯅꯁꯨ ꯀꯩꯒꯨꯝꯕ ꯈꯪꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝꯅ ꯆꯪꯉꯒ ꯃꯥꯒꯤ ꯆꯦꯟꯅꯦꯜꯁꯤꯗ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯒꯨꯝꯕꯁꯨ ꯑꯗꯨꯝ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯝ ꯊꯝꯕꯅꯤ ꯃꯌꯥꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯆꯪꯉꯒ ꯄꯥꯎ ꯐꯥꯎꯅꯕꯤꯌꯨꯕꯀꯣ ꯃꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯈꯪꯗꯕ ꯈꯣꯠꯇꯕ ꯂꯩꯕ ꯃꯇꯝꯗꯀꯣ ꯑꯗꯨꯗꯤ ꯏꯌꯥꯝꯕꯕꯨ ꯑꯩꯒꯤ ꯅꯆꯜꯒ ꯏꯕꯥꯅꯤꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯇꯧꯔꯨ ꯊꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯏꯌꯥꯝꯕꯀꯣ ꯑꯗꯣ ꯁꯤꯃ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗꯒꯤ ꯊꯣꯛꯄ ꯋꯥꯍꯩꯅꯦꯕꯀꯣ ꯑꯗꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯁꯤꯁꯦ ꯑꯦꯁꯦꯟꯁꯁꯦ ꯑꯩ ꯁꯦꯒꯥꯏꯕꯃꯛꯇꯤ ꯁꯦꯒꯥꯏꯔꯣꯏꯒꯦ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯃꯣꯏ ꯄꯤꯔꯛꯄꯗꯤ ꯈꯤꯇꯪ ꯁꯦꯒꯥꯏ ꯂꯥꯛꯑꯦꯕꯀꯣ ꯁꯤꯁꯦꯕꯀꯣ ꯑꯗꯣ ꯐꯔꯦ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯃꯦꯟ ꯄꯥꯊꯣꯛꯀꯦ ꯇꯧꯕꯅꯦꯕꯀꯣ ꯀꯃꯦꯟ ꯄꯥꯊꯣꯛꯄꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯣ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯩꯒꯨꯝꯕ ꯑꯃꯇ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯍꯧꯒꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤꯁꯤꯗ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯆꯦꯟꯅꯦꯜ ꯃꯌꯥꯝ ꯑꯁꯤꯗ ꯊꯣꯛꯏꯁꯦꯕꯀꯣ ꯑꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯆꯪꯉꯒ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯔꯒꯀꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯈꯣꯏꯒꯤ ꯆꯦꯟꯅꯦꯜꯕꯨꯁꯨ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯃꯁꯤꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯃꯣꯏꯗꯒꯤ ꯃꯣꯏꯅ ꯁꯥꯎꯠ ꯑꯥꯎꯠ ꯇꯧꯕꯤꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕ ꯃꯇꯝꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯔꯒ ꯇꯧꯕ ꯀꯩꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯈꯣꯏ ꯑꯃꯈꯛꯇꯅꯤꯀꯣ ꯀꯩꯗꯧꯔꯨꯅꯤ ꯁꯤꯔꯒ ꯄꯨꯕꯌꯥꯕꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯅ ꯑꯃꯈꯛꯇꯅꯦꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯁꯕꯁꯀ꯭ꯔꯥꯏꯞ ꯑꯗꯨꯝ ꯇꯧꯔꯒ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯦꯕꯀꯣ ꯑꯃꯈꯛꯇ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯥꯎꯈꯠꯃꯤꯟꯅꯁꯦ ꯑꯩꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯁꯤꯗꯗꯤ ꯖꯥꯠ ꯕꯤꯖꯥꯠꯀꯤ ꯀꯩꯝꯇ ꯂꯩꯇꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯍꯨꯃꯥꯡꯁꯨ ꯌꯥꯝ ꯁꯧꯋꯦ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯌꯥꯝ ꯍꯣꯏ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅ ꯁꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯑꯄꯪꯕ ꯅꯅꯥꯎ ꯅꯆꯜꯁꯤꯡꯅꯤ ꯍꯥꯏ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯏꯕꯥꯅꯤꯁꯤ ꯍꯧꯖꯤꯛꯁꯦ ꯀꯃꯦꯟ ꯄꯥꯕ ꯍꯧꯔꯒꯦ ꯍꯧꯖꯤꯛꯁꯦ ꯅꯣꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯃꯨꯛ ꯌꯧꯔꯛꯇꯧꯔꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯍꯥꯟ ꯑꯩꯅ ꯃꯉꯣꯟꯗ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯈꯤꯕꯗꯣ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯌꯧꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯌꯧꯈ꯭ꯔꯦ ꯃꯥꯒꯤ ꯁꯞꯄꯣꯔꯇꯔ ꯉꯥꯏꯈ꯭ꯔꯦꯕꯀꯣ ꯑꯩ ꯄ꯭ꯔꯦꯡ ꯇꯧꯔꯨ ꯑꯩ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯑꯗꯨꯗꯤ ꯐꯔꯦ ꯄꯥꯊꯣꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯤ ꯀꯃꯦꯟꯗꯣ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯅ ꯀꯃꯦꯟꯗꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯒꯦ ꯇꯧꯕ ꯃꯇꯝꯗ ꯌꯥꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯀꯃꯦꯟꯗꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗ ꯑꯣꯏꯅ ꯅꯝꯃꯒ ꯐꯖꯅ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯉꯩꯗꯨꯒ ꯃꯣꯏ ꯀꯃꯦꯟꯗꯁꯨ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯁꯤꯒꯤ ꯀꯃꯦꯟ ꯔꯤꯄ꯭ꯂꯥꯏ ꯀꯃꯦꯟꯁꯦ ꯔꯤꯄ꯭ꯂꯥꯏꯁꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯒꯠꯄꯤꯔꯣꯅ ꯃꯣꯏꯅ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯔꯣꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛ ꯍꯧꯔꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯗꯒꯤ ꯇꯤꯟ ꯀꯪꯉꯦ ꯍꯥꯏꯇꯥꯔꯦ ꯇ꯭ꯔꯨꯕꯨꯁꯤ ꯑꯃ ꯆꯥꯒꯦ ꯍꯥꯟꯅ ꯆꯥꯔꯣ ꯀꯃꯦꯟ ꯄꯥꯒꯗꯕ ꯆꯥꯔꯣ ꯑꯩ ꯇꯞ ꯆꯥꯕ ꯌꯥꯏ ꯍꯨꯃꯥꯡꯁꯨ ꯇꯧꯋꯦ ꯃꯌꯥꯝ ꯇ꯭ꯔꯨꯕꯨꯁꯦ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯉꯗꯤ ꯇꯤꯟ ꯀꯪꯉꯤꯅꯀꯣ ꯀꯪꯗꯅꯤꯡꯉꯥꯏ ꯍꯥꯏꯔꯒ ꯊꯝꯕꯅꯦ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯑꯍꯥꯟꯕꯗ ꯑꯩ ꯄꯥꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯀꯣ ꯋꯤꯜꯁꯟ ꯇꯣꯡꯕ꯭ꯔꯥꯝꯆꯥ ꯍꯥꯏꯕꯀꯣ ꯋꯤꯜꯁꯟ ꯇꯣꯡꯕ꯭ꯔꯥꯝꯆꯥꯅ ꯍꯥꯏꯔꯦ ꯈꯔ ꯊꯨꯅ ꯄꯥꯔꯛꯑꯒꯦ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯈꯔ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯅꯀꯣ ꯃꯌꯥꯝꯅ ꯁꯥꯎꯕꯤꯔꯣꯏꯕꯀꯣ ꯕ꯭ꯔꯣ ꯄ꯭ꯔꯦꯡꯄꯨꯗꯤ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯧꯔꯁꯨ ꯊꯃꯣꯏ ꯁꯦꯡꯗ꯭ꯔꯕ ꯂꯝꯆꯠ ꯐꯖꯗ꯭ꯔꯕ ꯅꯨꯄꯤ ꯊꯨꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯕ꯭ꯔꯣꯒꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯕ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯖꯔꯛꯇꯕ ꯅꯨꯄꯤꯁꯦ ꯀꯜꯂꯛꯆꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯃꯤꯅ ꯁꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯔꯛꯀꯦꯕ
ꯃꯥ ꯍꯥꯏꯕꯁꯦ ꯎꯝ ꯌꯥꯝ ꯍꯔꯥꯎꯋꯦꯀꯣ ꯎꯝ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯔꯛꯄꯁꯦ ꯎꯝ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯕ꯭ꯔꯥꯗꯔ ꯋꯤꯟꯁꯜ ꯇꯣꯡꯕ꯭ꯔꯥꯝ ꯆꯥ ꯍꯥꯏꯕꯀꯣ ꯕ꯭ꯔꯥꯗꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎꯀꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯈꯔ ꯑꯗꯨꯝ ꯊꯨꯅ ꯄꯥꯔꯛꯑꯒꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯑꯦꯜ ꯁꯔꯃꯥꯅ ꯍꯥꯏꯕꯀꯣ ꯑꯦꯜ ꯁꯔꯃꯥꯅ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯌꯥꯎꯅ ꯀꯞꯄꯦ ꯁꯤ ꯏꯁ ꯁꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯏꯟ ꯑꯦꯟ ꯑꯥꯎꯠ ꯑꯥꯏ ꯐꯤꯜ ꯑꯦꯕ꯭ꯔꯤ ꯕꯦꯠ ꯐꯣꯔ ꯍꯥꯔ ꯐꯣꯔ ꯂꯞ ꯐꯣꯔ ꯍꯥꯔ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯈꯪꯂꯒꯁꯨ ꯑꯩꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯅ ꯂꯥꯏꯔꯤꯛ ꯇꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯈꯔ ꯈꯪꯕ ꯂꯩꯔꯦ ꯈꯔ ꯈꯪꯗꯕ ꯌꯥꯎꯔꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯋꯥ ꯍꯥꯏꯕꯗꯤ ꯍꯩꯖꯗ꯭ꯔꯦ ꯑꯗꯣ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨ ꯃꯊꯪ ꯑꯃꯨꯛ ꯄꯥꯁꯤꯜꯂꯛꯑꯒꯦ ꯃꯣꯏ ꯏꯪꯂꯤꯁꯇ ꯉꯥꯛꯇ ꯄꯤꯔꯛꯏꯅꯦ ꯁꯤꯗꯤ ꯗꯤꯁ ꯀꯣꯄꯜ ꯗꯤꯖꯥꯔቭ ꯑꯦ ꯕ꯭ꯔꯤꯂꯤꯌꯟ ꯑꯦꯟ ꯕ꯭ꯔꯤꯂꯤꯌꯟ ꯑꯣꯐ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯗꯤꯌꯔ ꯍꯝꯕꯜꯅꯦꯁ ꯍꯥꯏꯕꯅꯦꯕꯀꯣ ꯂꯩꯁꯨ ꯀꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯝꯕꯜꯅꯦꯁ ꯏꯟ ꯕ꯭ꯔꯥꯏꯇꯔ ꯗꯦꯟ ꯑꯦꯅꯤ ꯋꯥꯏꯜ ꯍꯥꯏꯕ ꯀꯣ ꯁꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯃꯌꯥꯝ ꯑꯩꯅ ꯄꯥꯕ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨꯀꯣ ꯊꯦꯡꯀ꯭ꯌꯨ ꯆꯨꯂꯦꯡ ꯂꯨꯏ ꯒꯣꯟꯃꯩ ꯍꯥꯏꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯔꯣꯡꯃꯩꯅꯦꯕꯀꯣ ꯆꯨꯂꯦꯡ ꯂꯨꯏ ꯒꯣꯟꯃꯩ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯍꯧꯒꯗꯕ ꯈꯔ ꯋꯥꯍꯧꯈ꯭ꯔꯦ ꯉꯁꯥꯏ ꯇꯧ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯗꯤ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯗꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯈꯔ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯈꯔ ꯃꯄꯨꯡ ꯐꯥꯅ ꯇꯝꯅꯤꯡꯉꯒꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯩꯅ ꯈꯔ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅꯅꯦ ꯑꯃꯨꯛ ꯃꯌꯥꯝꯀꯣ ꯁꯥꯎꯕꯤꯅꯨꯀꯣ ꯏꯪꯂꯤꯁꯇ ꯉꯥꯛꯇ ꯄꯤꯔꯛꯏꯁꯨ ꯒ꯭ꯂꯦꯗꯤ ꯍꯥꯏꯕꯀꯣ ꯒ꯭ꯂꯦꯗꯤ ꯖꯥꯖꯣ ꯍꯥꯏꯕꯀꯣ ꯁꯤ ꯁꯣ ꯀꯥꯝ ꯑꯦꯟ ꯕ꯭ꯌꯨꯇꯤꯐꯨꯜ ꯌꯣꯔ ꯂꯛꯀꯤ ꯇꯨ ꯒꯦꯠ ꯍꯥꯔ ꯑꯁ ꯌꯣꯔ ꯋꯥꯏꯐ ꯁꯤꯐꯥꯎꯗꯤ ꯈꯪꯉꯦꯕ ꯑꯩꯁꯨꯀꯣ ꯁꯤ ꯍꯥꯏꯕꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯐꯖꯩꯅ ꯁꯨꯝ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯅꯁꯨ ꯈꯪꯖꯕꯗ ꯁꯨꯝ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯖꯒꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯁꯤ ꯁꯣ ꯀꯥꯝ ꯑꯦꯟ ꯕ꯭ꯌꯨꯇꯤꯐꯨꯜ ꯌꯣꯔ ꯂꯛꯀꯤ ꯇꯨ ꯒꯦꯠ ꯍꯥꯔ ꯑꯁ ꯋꯥꯏꯐ ꯍꯥꯏꯁꯦ ꯑꯁꯤ ꯅꯪꯁꯤ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯑꯩ ꯅꯪ ꯐꯪꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤꯅ ꯍꯥꯏꯕꯒꯨꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯍꯥꯏꯔꯒꯦ ꯑꯕꯤꯒꯥꯏ ꯒꯣꯜꯁ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯡ ꯇꯧꯔꯁꯨ ꯊꯃꯣꯏ ꯁꯣꯛꯅꯕ ꯄ꯭ꯔꯦꯡ ꯇꯧꯕꯤꯒꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯩ ꯈꯪꯒꯦ ꯄ꯭ꯔꯦꯡ ꯇꯧꯔꯁꯨꯀꯣ ꯄ꯭ꯔꯦꯡ ꯇꯧꯔꯁꯨ ꯊꯃꯣꯏ ꯁꯣꯛꯅꯕ ꯄ꯭ꯔꯦꯡ ꯇꯧꯕꯤꯒꯅꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯀꯣ ꯕ꯭ꯔꯗꯔ ꯑꯩꯁꯨ ꯍꯥꯏꯔꯣꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯔꯅꯤ ꯍꯣꯏ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯞꯄꯁꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯎꯝ ꯄ꯭ꯔꯦꯡꯅꯤꯅꯀꯣ ꯑꯩꯁꯨ ꯎꯝ ꯀꯩꯁꯨꯕꯨꯗꯤ ꯈꯟꯕꯤꯗꯦ ꯑꯩꯁꯨ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯋꯥ ꯈꯤꯇꯪ ꯍꯥꯏꯕ ꯌꯥꯗꯕ ꯑꯩꯁꯨ ꯄꯤ ꯍꯦꯛꯇ ꯇꯥꯒꯜꯂꯦꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯀꯞꯄꯤꯁꯦ ꯎꯝ ꯍꯥꯏꯗꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯗꯣ ꯎꯝ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒꯗꯤ ꯁꯥꯎꯗꯅ ꯀꯩ ꯍꯥꯏꯅꯤ ꯄꯤꯗꯣ ꯇꯥꯈꯤꯕ ꯈꯪꯍꯧꯗꯕꯀꯣ ꯑꯗꯨꯝ ꯇꯧꯒꯜꯂꯦꯕ ꯑꯩꯗꯤ ꯎꯝ ꯑꯗꯨꯒꯤꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩ ꯃꯊꯪ ꯑꯃꯨꯛ ꯄꯥꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯀꯣ B5401 ꯍꯥꯏꯕꯀꯣ ꯕ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯅꯠꯇꯦ ꯕ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤ ꯍꯦꯛ ꯌꯥꯎꯗ꯭ꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯕꯥꯏ ꯕꯥꯏ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯨꯒꯤꯁꯨ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯃꯥ ꯈꯠꯄꯨ ꯈꯠꯀꯦ ꯍꯥꯏꯔꯗꯤ ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯑꯗꯨꯕꯨ ꯏꯆꯝ ꯆꯝꯅ ꯂꯩꯕꯁꯦ ꯅꯁꯥꯟ ꯌꯥꯝ ꯐꯔꯕꯅꯦ ꯕ꯭ꯔꯣ ꯏꯁꯟ ꯌꯥꯝ ꯐꯔ ꯑꯩꯈꯣꯏ ꯀꯕꯨꯏ ꯂꯣꯟꯁꯨ ꯃꯤꯛꯁ ꯇꯧꯁꯤꯜꯂꯛꯏ ꯃꯥꯁꯦ ꯑꯗꯨ ꯐꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯀꯣ ꯎꯝ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯎꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯆꯔꯤ ꯏꯕꯥꯅꯤꯕꯨꯀꯣ ꯅꯨꯡꯁꯤꯕꯤꯕꯗꯒꯤꯀꯣ ꯎꯝ ꯃꯊꯪ ꯄꯥꯔꯛꯑꯒꯦꯀꯣ ꯍꯣꯏ ꯀꯃꯦꯟꯁꯦ ꯈꯔ ꯌꯥꯝꯃꯦ ꯁꯥꯡꯉꯅꯤꯕ ꯚꯤꯗꯤꯑꯣꯁꯦ ꯎꯝ ꯑꯗꯨꯅꯦꯕ ꯀꯗꯤ ꯀꯥꯃꯤꯅ ꯍꯥꯏꯕꯀꯣ ꯁꯤ ꯏꯁ ꯕ꯭ꯌꯨꯇꯤꯐꯨꯜ ꯑꯦꯟ ꯕꯦꯔꯤ ꯍꯝꯕꯜ ꯍꯥꯔ ꯑꯥꯏ ꯑꯦꯝ ꯋꯥꯆꯤꯡ ꯌꯣꯔ ꯚꯤꯗꯤꯑꯣ ꯕꯤꯀꯣꯁ ꯑꯣꯐ ꯍꯥꯔ ꯄ꯭ꯂꯤꯖ ꯗꯣꯟ ꯗꯨ ꯗꯤꯁ ꯖꯁ ꯐꯣꯔ ꯗ ꯁꯦꯛ ꯑꯣꯐ ꯚꯤꯗꯤꯑꯣꯅ ꯍꯥꯏꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯗ ꯀꯩꯒꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯉꯥꯛꯄꯤꯒꯅꯤꯀꯣ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗ ꯖꯁ ꯑꯦ ꯄ꯭ꯔꯦꯡꯅꯤ ꯍꯥꯏꯔꯒ ꯑꯩ ꯈꯜꯂꯒ ꯑꯩ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯐꯔꯦ ꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤꯀꯣ ꯅꯪꯕꯨ ꯊꯥꯒꯠ ꯋꯥꯍꯩ ꯉꯥꯛꯇꯅꯦꯕ ꯍꯥꯏꯔꯤꯁꯤꯀꯣ ꯑꯁꯤꯗꯀꯣ ꯕ꯭ꯔꯗꯔꯅꯁꯨ ꯑꯗꯣ ꯕ꯭ꯔꯗꯔꯕꯨꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯑꯗꯨ ꯃꯊꯪ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯅꯦꯛꯁ ꯀꯃꯦꯟ ꯄꯥꯔꯒꯦ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯗꯤ ꯉꯥꯡꯒꯅꯨ ꯑꯩ ꯀꯣꯛꯁꯤ ꯌꯦꯡꯉꯣꯕꯀꯣ ꯀꯃꯦꯟꯁꯤ ꯈꯔ ꯁꯥꯡꯉꯦꯕ ꯑꯗꯨꯅ ꯊꯨꯅ ꯄꯥꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦꯕ ꯃꯃꯤꯡꯗꯣ ꯕꯗꯨ ꯍꯥꯟꯅꯀꯣ 6595 ꯍꯥꯏꯕꯀꯣ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯗꯤ ꯉꯥꯡꯒꯅꯨ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯤꯅꯤ ꯅꯨꯡꯉꯥꯏꯇꯦꯀꯣ
ꯑꯩ ꯃꯊꯪꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯁꯨ ꯑꯍꯥꯟꯕꯁꯦ ꯄ꯭ꯔꯦꯡꯅꯦꯅ ꯑꯩꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯑꯩꯗꯤ ꯄꯨꯔꯥ ꯁꯦꯔꯤꯌꯁꯀ ꯍꯣꯏ ꯃꯥꯁꯨ ꯇꯧꯕꯤꯈ꯭ꯔꯦꯕꯀꯣ ꯍꯥꯏꯒꯦ ꯇꯧꯒꯦꯅꯗꯤ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯄ꯭ꯔꯦꯡꯅꯤꯅꯀꯣ ꯂꯥꯁꯇꯀꯣ ꯎꯝ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯎꯕ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯄ꯭ꯔꯦꯡ ꯇꯧꯕꯅꯤꯅ ꯎꯝ ꯑꯗ ꯃꯊꯪꯒꯤ ꯀꯃꯦꯟꯃꯨꯛ ꯃꯌꯥꯝ ꯄꯥꯔꯛꯑꯒꯦꯕꯀꯣ ꯆꯨꯟ ꯒꯣꯟꯃꯩꯅ ꯍꯥꯏꯕꯀꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯍꯥꯏꯔꯛꯑꯦꯕ ꯄ꯭ꯔꯦꯡꯕꯝꯁꯤꯅꯦ ꯀꯨꯝꯍꯩꯊꯣ ꯃꯩꯖꯛ ꯍꯛ ꯄꯟꯗꯦ ꯕ꯭ꯔꯣ ꯅꯪꯀꯥꯏ ꯄꯨꯏꯗ ꯖꯦꯟꯅ ꯀꯣꯡꯅ ꯁꯨꯂꯧꯋꯣ ꯒꯥꯏꯍꯛ ꯄꯨꯏꯌꯦ ꯅꯪꯅꯧ ꯍꯥꯏ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨꯅ ꯍꯥꯏꯕꯀꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯗꯤ ꯄ꯭ꯔꯦꯡ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯥꯝꯅ ꯇꯧꯒꯅꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯏꯪ ꯇꯞꯄꯤꯅ ꯍꯥꯏꯕꯀꯣ ꯅꯪꯒꯤ ꯃꯤ ꯉꯥꯛꯇ ꯉꯥꯏꯔꯦꯕꯀꯣ ꯁꯤꯗꯀꯣ ꯑꯩꯒꯤ ꯃꯤꯗꯤꯀꯣ ꯑꯃꯐꯥꯎ ꯌꯥꯎꯗ꯭ꯔꯦꯕ ꯑꯗꯨ ꯐꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯆꯨꯟ ꯒꯣꯟꯃꯩꯀꯣ ꯊꯣꯡꯀꯨ ꯍꯛꯇꯤꯅꯦ ꯑꯗꯨꯝ ꯅꯦꯛꯁ ꯑꯃꯨꯛ ꯄꯥꯔꯁꯤ ꯃꯌꯥꯝ ꯌꯥꯏꯐꯕ ꯁꯥꯎꯔꯥꯏꯖꯝ ꯍꯥꯏꯕꯀꯣ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯒꯨꯝꯁꯦ ꯏꯆꯟꯅ ꯀꯞꯄꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕ ꯄ꯭ꯔꯦꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯇꯧꯒꯨꯝꯁꯦ ꯏꯆꯟꯅ ꯀꯞꯄꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯍꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯌꯣ ꯑꯗꯨꯗꯁꯨ ꯑꯩꯅ ꯉꯥꯛꯇ ꯈꯨꯝ ꯀꯩꯁꯨ ꯂꯩꯔꯦ ꯀꯥꯏꯗꯦꯗ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯀꯣ ꯑꯗꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯦꯛꯇ ꯄꯤꯁꯦ ꯍꯦꯛꯇ ꯇꯥꯒꯜꯂꯦꯕ ꯑꯗꯨꯒꯤ ꯎꯝ ꯍꯦꯛꯇ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯋꯥ ꯉꯥꯡꯉꯀꯥꯟꯗꯀꯣ ꯎꯝ ꯍꯣꯏ ꯑꯩꯅ ꯀꯩꯅꯣꯗꯤ ꯍꯟꯗꯅ ꯍꯦꯛꯇ ꯄꯤꯗꯣ ꯇꯥꯈꯤꯕ ꯈꯪꯍꯧꯗꯕꯀꯣ ꯑꯗꯨꯝ ꯇꯧꯒꯜꯂꯦ ꯑꯗꯨꯒꯤꯅꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯄꯤ ꯎꯝ ꯍꯦꯛꯇ ꯇꯥꯒꯜꯂꯦꯕ ꯑꯩꯗꯤ ꯎꯝ ꯈꯤꯇꯪ ꯉꯥꯡꯕꯤꯕ ꯌꯥꯗꯕꯗꯣ ꯄꯤꯅ ꯍꯦꯛ ꯇꯥꯕꯗꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯀꯃꯦꯟꯃꯨꯛ ꯄꯥꯔꯛꯑꯒꯦ ꯑꯈꯪ ꯁꯥꯕꯧ ꯍꯥꯏꯕ ꯃꯥꯜꯂꯦꯕ ꯃꯥꯒꯤꯁꯦ ꯁꯣꯔꯠ ꯐꯣꯝ ꯁꯣꯔꯠꯇꯁꯨ ꯃꯥꯜꯂꯦꯕꯀꯣ ꯑꯁ ꯏꯪꯂꯤꯁꯅꯤꯍꯦ ꯂꯣꯟꯊꯠꯅꯔꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯍꯩꯔꯤꯕꯒꯤ ꯏꯍꯩꯁꯤꯒ ꯕ꯭ꯔꯣ ꯑꯥꯏ ꯀꯦꯟ ꯐꯤꯜ ꯍꯔ ꯄꯦꯟꯅ ꯍꯥꯏꯕꯀꯣ ꯃꯌꯥꯝ ꯆꯨꯝꯕ ꯂꯥꯟꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯔ ꯑꯗꯨꯝ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯈꯤꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨꯕꯀꯣ ꯃꯥꯅ ꯍꯥꯏꯕꯀꯣ ꯕ꯭ꯔꯣ ꯑꯥꯏ ꯀꯦꯟ ꯐꯤꯜ ꯍꯥꯔ ꯄꯦꯟ ꯃꯥ ꯅꯪꯉꯣꯟꯗ ꯐꯥꯎꯕ ꯑꯋꯥꯕꯗꯣ ꯃꯥꯁꯨ ꯐꯥꯎꯋꯦꯅ ꯍꯥꯏꯕꯀꯣ ꯄ꯭ꯂꯤꯖ ꯗꯣꯟ ꯏꯕꯔ ꯗꯨ ꯗꯤꯁꯅ ꯍꯥꯏꯕꯀꯣ ꯀꯩꯗꯧꯅꯨꯡꯁꯨ ꯇꯧꯒꯅꯣ ꯑꯦꯒꯦꯟ ꯑꯣꯜꯁꯣ ꯏꯟ ꯔꯦꯜ ꯑꯁ ꯑꯦ ꯋꯦꯜ ꯁꯤ ꯂꯨꯛ ꯁꯣ ꯏꯅꯣꯁꯦꯟꯅ ꯍꯥꯏꯕꯀꯣ ꯑꯦꯟ ꯍꯝꯕꯜ ꯑꯥꯏ ꯐꯤꯜ ꯂꯥꯏꯛ ꯁꯞꯄꯣꯔꯠ ꯌꯣꯔ ꯆꯦꯅꯦꯜ ꯃꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯦ ꯅꯪꯕꯨꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯐꯤꯜ ꯂꯥꯏꯛ ꯁꯞꯄꯣꯔꯠ ꯌꯣꯔ ꯆꯦꯅꯦꯜ ꯕꯤꯀꯣꯁ ꯌꯣꯔ ꯋꯥꯏꯐ ꯇꯦꯛꯅ ꯍꯥꯏꯕꯀꯣ ꯀꯦꯌꯔ ꯑꯣꯐ ꯍꯥꯔ ꯑꯣꯜ ꯗ ꯇꯥꯏꯝ ꯋꯤꯁ ꯌꯨ ꯍꯦꯄꯤ ꯐꯦꯃꯤꯂꯤꯅ ꯍꯥꯏꯕꯀꯣ ꯃꯃꯥꯅ ꯍꯥꯏꯕꯁꯦ ꯑꯐꯕ ꯋꯥꯍꯩꯁꯨ ꯍꯥꯏꯕꯤꯌꯦꯕꯀꯣ ꯑꯗꯨ ꯊꯦꯡꯀ꯭ꯌꯨ ꯅꯪꯉꯣꯟꯗ ꯃꯇꯨꯡ ꯃꯅꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯁꯨ ꯄꯥꯜꯂꯨꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯐꯔꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯄꯪꯍꯥꯏꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯖꯔꯒꯦ ꯈꯟꯅꯗꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯥ ꯌꯥꯎꯁꯨ ꯉꯥꯛꯄꯤꯌꯨꯀꯣ ꯅꯅꯥꯎ ꯑꯩꯗꯤ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯍꯥꯏꯔꯁꯤ ꯒꯥꯏꯅꯦꯝꯂꯤꯌꯨ ꯒꯣꯟꯃꯩꯅ ꯍꯥꯏꯕꯀꯣ ꯏꯟꯖꯤꯟ ꯏꯆꯧ ꯑꯩꯈꯣꯏ ꯂꯣꯡꯃꯩꯔꯣꯟꯗ ꯍꯥꯏꯔꯛꯄꯅꯤꯀꯣ ꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩꯂꯣꯟꯗ ꯑꯣꯏꯅ ꯄꯥꯊꯣꯔꯛꯀꯦꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯄ꯭ꯔꯦꯡꯅꯦ ꯑꯁ ꯑꯩ ꯍꯥꯟꯅ ꯄꯥꯊꯣꯛꯔꯛꯀꯦ ꯄ꯭ꯔꯦꯡꯗꯤ ꯂꯨꯡ ꯀꯕꯤ ꯑꯣ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏ ꯑꯗꯨꯒꯨꯝꯕꯗꯤ ꯇꯧꯒꯅꯨ ꯅꯨꯄꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯝꯕꯜ ꯌꯥꯝ ꯑꯣꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯊꯦꯝꯁꯨꯏꯅ ꯊꯦꯝꯂꯛꯑꯣ ꯐꯖꯅ ꯊꯦꯝꯕꯤꯌꯨ ꯊꯦꯝꯁꯨꯏꯅ ꯊꯦꯝꯂꯗꯔꯣ ꯐꯖꯅ ꯑꯃꯨꯛ ꯊꯦꯝꯕꯤꯌꯨ ꯌꯦꯟꯍꯛꯏ ꯌꯨ ꯑꯥꯔ ꯁꯣ ꯂꯛꯀꯤ ꯇꯨ ꯍꯦꯞ ꯍꯥꯔ ꯍꯥꯏꯕꯀꯣ ꯑꯩꯅ ꯅꯪ ꯐꯪꯕꯁꯦ ꯑꯩꯒꯤ ꯏꯔꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦꯅ ꯍꯥꯏꯕꯀꯣ ꯐꯖꯅ ꯊꯦꯝꯕꯤꯌꯣ ꯑꯃꯨꯛꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯅ ꯊꯣꯡꯀꯨ ꯍꯛꯇꯤꯅꯦ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯑꯗꯨꯗꯤ ꯑꯅꯤꯇꯥꯒꯤ ꯃꯊꯦꯜꯅ ꯍꯥꯏꯕꯀꯣ ꯑꯅꯤꯇꯥꯒꯤ ꯄ꯭ꯔꯦꯡꯁꯦ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯤꯁꯦ ꯌꯥꯝ ꯆꯝꯃꯤ ꯄ꯭ꯔꯦꯡꯁꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯏꯅꯥꯎꯅꯨꯄꯤꯁꯤ ꯌꯥꯝ ꯆꯝꯃꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯅꯦꯛꯁ ꯀꯃꯦꯟ ꯑꯃꯨꯛ ꯂꯧꯈꯠꯂꯁꯤꯀꯣ ꯂꯣꯡꯖꯝ ꯃꯅꯤꯇꯥ ꯗꯦꯕꯤꯅ ꯍꯥꯏꯕꯀꯣ ꯂꯣꯡꯖꯝ ꯃꯅꯤꯇꯥ ꯗꯦꯕꯤꯅ ꯍꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯌꯥꯝ ꯅꯨꯡꯁꯤ ꯊꯤꯗꯦ ꯐꯥꯒꯤꯁꯤꯕꯨ ꯑꯩꯈꯣꯏꯗꯤ ꯅꯪꯗꯤ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯦꯡꯉꯣꯏꯀꯣ ꯑꯣ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣꯏꯅ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯣꯡꯖꯝ ꯃꯅꯤꯇꯥ ꯗꯦꯕꯤ ꯏꯆꯦ ꯀꯣ ꯏꯇꯩꯃ ꯍꯥꯏꯕꯁꯨ ꯏꯇꯩꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯦꯀꯣ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯆꯔꯤꯀꯣ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣ ꯌꯥꯎꯅꯤꯗ ꯌꯥꯎꯗꯕꯗꯤ ꯇꯧꯔꯣꯏ ꯌꯥꯎꯅꯤ ꯃꯊꯪꯗ ꯑꯃꯨꯛ
ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ ꯎꯝ ꯁꯥꯏ ꯁꯃꯤꯗꯨꯔ ꯍꯁꯦꯟꯅ ꯍꯥꯏꯕꯀꯣ ꯏꯇꯩꯃꯅ ꯗꯗꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯍꯥꯏꯕꯗꯣ ꯃꯤꯠꯀꯤ ꯄꯤꯗꯨꯅ ꯂꯩꯔꯦꯅ ꯍꯥꯏ ꯆꯨꯝꯃꯦ ꯃꯤꯠꯀꯤ ꯄꯤꯗꯨꯅ ꯂꯩꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯎꯝ ꯑꯁ ꯑꯩꯅ ꯅꯨꯡꯁꯤꯕꯁꯤ ꯅꯨꯡꯁꯤꯕꯅꯦꯍꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯉꯣꯟꯗ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯃꯉꯣꯟꯗꯀꯣ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯥꯡꯗꯝꯅꯧꯒ ꯍꯥꯏꯔꯗꯤ ꯀꯩ ꯆꯥꯡꯗꯝꯅꯣ ꯂꯩꯇꯦꯗ ꯀꯩꯝꯇ ꯂꯩꯇꯦ ꯀꯩꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯇꯦꯗ ꯃꯥꯒ ꯆꯥꯡꯗꯝꯅꯅꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯐꯔꯦ ꯑꯃꯃꯨꯛ ꯄꯥꯔꯁꯤꯀꯣ ꯕꯣꯕꯤ ꯍꯥꯏꯕꯀꯣ ꯕ꯭ꯔꯣꯁꯦ ꯌꯥꯝ ꯐꯖꯩ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯣ ꯌꯥꯝ ꯐꯖꯩ ꯄ꯭ꯔꯦꯡꯁꯦ ꯁꯤ ꯁꯣ ꯏꯅꯣꯁꯦꯟ ꯇ꯭ꯔꯤꯠ ꯍꯥꯔ ꯋꯦꯜ ꯁꯤ ꯏꯁ ꯒꯣꯟꯅ ꯕꯤ ꯑꯦ ꯒꯨꯗ ꯋꯥꯏꯐ ꯃꯁ ꯂꯥꯏꯐꯅ ꯍꯥꯏꯌꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯕꯣꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯅ ꯊꯥꯒꯠꯆꯔꯤ ꯀꯩꯒꯨꯝꯕ ꯅꯅꯥꯎ ꯑꯩꯒꯤ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯅꯦꯛꯁ ꯀꯣꯏꯁꯟ ꯑꯃꯨꯛ ꯂꯥꯛꯑꯁꯤꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯈꯔ ꯊꯨꯅ ꯄꯥꯔꯦꯀꯣ ꯃꯌꯥꯝꯅ ꯁꯥꯎꯕꯤꯔꯣꯏ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯩꯅ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯇꯧꯁꯤꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯗ ꯐꯖꯅ ꯑꯩ ꯈꯨꯝꯕꯤꯔꯛꯀꯦꯕꯀꯣ ꯑꯁꯤꯒꯤꯗꯤ ꯑꯩꯅ ꯈꯔꯗ ꯑꯣꯏꯔꯁꯨ ꯂꯣꯏꯅꯃꯛ ꯊꯨꯡꯅꯅꯤꯡꯉꯥꯏ ꯍꯣꯠꯅꯔꯛꯄꯗ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯋꯥꯏꯑꯦꯕꯀꯣ ꯃꯌꯥꯝꯀꯣ ꯑꯗꯨꯅꯅꯦꯕꯀꯣ ꯑꯗꯨꯗꯤ ꯁꯕꯤꯇꯥ ꯅꯥꯎꯔꯦꯝꯅ ꯍꯥꯏꯕꯀꯣ ꯌꯨꯁꯂꯦ ꯒꯔꯜꯁ ꯍꯥꯏꯔ ꯌꯨꯁꯂꯦ ꯒꯔꯜ ꯗꯦꯠ ꯌꯥꯎꯒꯅꯤ ꯑꯣ ꯌꯨꯁꯂꯦ ꯒꯔꯜ ꯗꯦꯠ ꯌꯥꯎꯒꯅꯤ ꯋꯥꯁ ꯗ ꯑꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯦ ꯑꯥ ꯌꯥꯎꯒꯅꯤꯅ ꯍꯥꯏꯕꯗꯣ ꯎꯝ ꯑꯗꯨꯗ ꯕꯦꯁꯅꯦ ꯍꯥꯏꯕꯅꯤ ꯃꯥ ꯍꯥꯏꯕꯗꯨꯀꯣ ꯎꯝ ꯁꯕꯤꯇꯥ ꯅꯥꯎꯔꯦꯝ ꯊꯦꯡꯀ꯭ꯌꯨ ꯏꯆꯤꯟ ꯏꯅꯥꯎ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯑꯆꯟ ꯁꯤꯝꯔꯥ ꯍꯥꯏꯕꯀꯣ ꯑꯆꯟ ꯁꯤꯝꯔꯥ ꯍꯥꯏꯕꯀꯣ ꯁꯤ ꯏꯖ ꯁꯣ ꯀ꯭ꯌꯨꯠ ꯌꯨ ꯑꯥꯔ ꯕꯦꯔꯤ ꯂꯛꯀꯤ ꯇꯨ ꯍꯦꯞ ꯍꯥꯔ ꯑꯁ ꯌꯣꯔ ꯋꯥꯏꯐꯅ ꯍꯥꯏꯕꯀꯣ ꯎꯝ ꯅꯪꯁꯤ ꯅꯁꯛ ꯀ꯭ꯌꯨꯠ ꯑꯣꯏꯅ ꯍꯥꯏꯕꯀꯣ ꯎꯝ ꯑꯩꯅ ꯅꯪ ꯐꯪꯕꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯍꯥꯏꯕꯀꯣ ꯎꯝ ꯑꯗꯨ ꯑꯩꯅ ꯅꯪ ꯐꯪꯕꯗꯨꯗꯤ ꯑꯩꯅ ꯅꯪꯅ ꯑꯩ ꯐꯪꯕꯗꯤ ꯂꯥꯏꯕꯛ ꯐꯗꯕ꯭ꯔꯕ ꯇꯨꯔꯕꯨꯁꯅ ꯂꯀꯣꯛꯇ ꯊꯣꯡꯈ꯭ꯔꯕꯅꯤ ꯍꯥꯏꯌꯣ ꯅꯪꯒꯤ ꯐꯩꯌꯦ ꯁꯞꯄꯣꯔꯠꯇ ꯀꯩꯅꯣ ꯉꯥꯛ ꯐꯩꯌꯦ ꯉꯥꯏꯔꯦ ꯐꯩꯌꯦ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯕꯤꯗꯦ ꯑꯁ ꯑꯩ ꯕꯤꯠ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯩꯁꯨ ꯃꯌꯥꯝ ꯃꯥ ꯐꯪꯕꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥ ꯑꯩꯅꯀꯣ ꯑꯁꯦꯡꯕꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯩꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯅꯣꯛꯁꯤꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯂꯪꯂꯦꯟ ꯁꯅꯥ ꯀꯣ ꯏꯕꯨꯡ ꯄ꯭ꯔꯦꯡ ꯇꯧꯕꯤꯒꯅꯨ ꯃꯤꯒꯤ ꯏꯃꯣꯁꯟ ꯁꯥꯟꯅꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯇꯦ ꯆꯨꯝꯃꯦꯕꯀꯣ ꯃꯤ ꯑꯃꯒꯤ ꯏꯃꯣꯁꯟ ꯑꯩꯈꯣꯏꯅꯀꯣ ꯇꯧꯕ ꯌꯥꯗꯦꯕꯀꯣ ꯁꯤꯁꯦꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯇꯨꯡꯗꯗꯤ ꯑꯩ ꯇꯧꯔꯔꯣꯏꯀꯣ ꯏꯆꯟꯀꯣ ꯑꯦ ꯏꯆꯦ ꯍꯥꯏꯕ ꯑꯣ ꯏꯕꯨꯡ ꯍꯥꯏꯔꯛꯄꯅꯤ ꯏꯆꯟ ꯍꯥꯏꯔꯒꯦꯀꯣ ꯎꯝ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯄ꯭ꯔꯦꯃꯤ ꯃꯣꯏꯔꯥꯡꯊꯦꯝꯅ ꯍꯥꯏꯕꯀꯣ ꯅꯨꯄꯥ ꯃꯆꯥ ꯅꯪ ꯊꯤꯔꯛꯂꯒ ꯅꯪ ꯐꯨꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ ꯃꯥꯜꯂꯦꯕꯀꯣ ꯑꯩꯅ ꯎꯝ ꯇꯧꯕꯗꯣ ꯎꯝ ꯑꯁ ꯑꯩ ꯁꯣꯏꯈ꯭ꯔꯦꯀꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯀꯣ ꯏꯌꯥꯝꯕ ꯑꯩ ꯄ꯭ꯔꯦꯝꯃꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯥꯎꯕꯤꯒꯅꯨꯀꯣ ꯏꯆꯦ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯃꯥꯁꯨ ꯎꯝ ꯇꯧꯒꯦꯅꯗꯤ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯄ꯭ꯔꯦꯡꯅꯤꯅꯀꯣ ꯐꯥꯒꯤ ꯁꯨꯃꯥꯏꯀꯣ ꯎꯝ ꯇꯧꯕꯅꯤ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯗꯣ ꯑꯗꯨ ꯑꯁꯤꯁꯦ ꯆꯥꯎꯋꯣ ꯆꯥꯔꯤ ꯑꯩ ꯔꯨꯠꯁꯅ ꯍꯥꯏꯕꯀꯣ ꯎꯝ ꯔꯨꯠ ꯐꯤꯃꯦꯜ ꯀꯌꯥꯗ ꯅꯨꯡꯁꯤꯔꯤꯕ ꯌꯦꯡꯉꯣ ꯁꯨꯛ ꯊꯤꯅ ꯄ꯭ꯔꯦꯡ ꯇꯧꯔ ꯐꯥꯎ ꯋꯥꯍꯪꯁꯦ ꯈꯨꯝꯃꯦꯕ ꯌꯥꯝ ꯅꯨꯡꯁꯤ ꯔꯨꯠ ꯃꯦꯗ ꯀꯌꯥꯗ ꯅꯨꯡꯁꯤꯕ ꯌꯦꯡꯉꯣ ꯁꯨꯛ ꯊꯤꯅ ꯄ꯭ꯔꯦꯡ ꯇꯧꯔ ꯐꯥꯎ ꯋꯥꯍꯪꯁꯦ ꯈꯨꯝꯗꯦꯕ ꯍꯥꯏꯗꯣꯏꯔꯣ ꯍꯥꯏꯗꯣꯏꯔꯣ ꯃꯥꯏꯁꯤꯀꯣ ꯑꯃꯨꯛꯀ ꯈꯨꯝꯃꯦꯕꯅ ꯍꯥꯏꯕꯀꯣ ꯈꯨꯝꯃꯦꯕ ꯅꯨꯡꯁꯤꯅ ꯍꯥꯏꯕꯀꯣ ꯍꯣꯏ ꯐꯔꯦ ꯏꯆꯦ ꯔꯨꯠ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯑꯃꯨꯛ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯃꯌꯥꯝ ꯀꯣ ꯃꯌꯥꯝ ꯁꯥꯎꯕꯤꯒꯅꯨꯀꯣ ꯑꯩꯗꯣ ꯄꯨꯔꯥ ꯀꯃꯦꯟꯁꯦ ꯂꯣꯏꯅꯃꯛ ꯁꯨꯅ ꯄꯥꯕꯤꯍꯟꯒꯦ ꯇꯧꯕꯅꯦꯕꯀꯣ ꯀꯃꯦꯟꯕꯨꯗꯤ ꯈꯔ ꯌꯥꯝꯃꯦꯕꯀꯣ ꯑꯗꯨꯅꯅꯦꯕ ꯌꯥꯝꯕꯀꯣ ꯏꯖꯤꯀꯦꯜ ꯀꯟꯁꯝꯅ ꯍꯥꯏꯕꯀꯣ ꯕ꯭ꯔꯣ ꯌꯣꯔ ꯋꯥꯏꯐ ꯏꯁ ꯗ ꯃꯣꯁ ꯕ꯭ꯌꯨꯇꯤꯐꯨꯜ ꯏꯟ ꯗ ꯋꯥꯔꯜ ꯁꯤ ꯍꯦꯁ ꯑꯦ ꯕꯦꯔꯤ ꯍꯝꯕꯜ ꯍꯥꯔꯠ ꯏꯁ ꯅꯪꯅꯦꯌꯣ ꯕ꯭ꯔꯣ ꯌꯣꯔ ꯋꯥꯏꯐ ꯏꯁ ꯆꯨꯝꯃꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯃꯥ ꯍꯥꯏꯁꯤ ꯆꯨꯝꯃꯤꯅꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯕ꯭ꯔꯗꯔ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯕ꯭ꯔꯗꯔ ꯅꯪꯁꯨ ꯍꯥꯏꯌꯣ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯍꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯤ ꯃꯌꯥꯝ
Alunga Bonmaina haibako Alunga Bonmaina haibako everyone have a on on everyone have a own beauty you are lucky to have her na haibako thank you so much brother adudi next comment muk parsi ko Heli Daya KH na haibako adudi bro nangi prank se ai oina sauninge ba itaima haigadra ichi haigadra mana kappa haurakpada nangi prank se loisinba yare yam nungaite mana mapiga tarakpase yam serious oigre haiba sinang kay haningulo Chumme serious pudi oigre mana ngang lim yam ko aseng ba oiram ni khanna ko pi ta thokre thwai nungai tuna thwai budi nungai tre haji mi singna sum comment sumai pira e nangonda ko video ya halla anu nasakda ko to sumai haira ina diti kanana nungai doi nang ba ko do tare miam mathang muk par se ka hai yam ka oi den no yirai lakhangra haiba malebo ko miam next comment se yirai lakhangra don't like and appreciate this kind of word hurting prank video you make her cry seeing her silent tear instead of do a fun joke pranks her she kind calm innocent and beautiful na haiba ko taseng na haige bako myam aidi yaudre bako sise khangre myam na taseng na comment da haibiram mo ko ichina myam na ko comment da kai haibna habdo aina khangba yaudbusu yaure bako thank you so much ade ai dum harage ko thank you so much sister have tare ado next video mo yengasi pirang gig hai pirang kai hai ba male ne pirang hai ge ko yam nungsiye matung dadi nupi gi wakal sokna sokhan biranu love both of you na hai ba ko mathang di ibani nangon ko nungai taningai tawnu hai bne ba ko ibani mchap man nan nusi na hai ba ko di phare me am next kame mu parage she so pretty machu liu na hai ba ko khoi rong mai nupi ne ba ko she so pretty please don't make her cry nangon ko nangi thawai nungai taningai hona ganu na hai ba ko nangi kap taningai hai ba ko hai ningai le na thagat chari ado na mo khana ga dro ai kap ningai hona rồi tang de kai mo tau de ba kap de bida mo sao han de sahal ai prank to as ai mi wa am tai me asigi ai prank to bom tam no ko ai wakhan ja ai yau gre ba mi comment pirak poi myam je as ni nang de mi ne sumai hai ko le yau hal nu hai ko di kanana ngai de ba di ai adu ai wakhan ai gi idea ni na du di mi na prank to rong na hai ba ko prank to rong na hai ra pu na ai na ngon da prank to bu do asek ba ki ma han da ga phagi ma le ri kanana adu di ya de ba ai gi idea ni adu di thagat pham bo to e ba nang ga to do ya ma le hai na ai ngon da thagat pa hai ba ji keri su lai tre ai pam su pam dre adu to se si gi war si adu ta di next ki question mu yeng si ko myam ko Jimik now na hai ba ko nangi nupi se yam phaye nowadays it's so difficult to find this kind of wife girl na hai ba ko hojing matan di sumba nupi si yam atang mani ka hai ba to ko adu kum bane ba ko man hai ba se ado ta di yam next question mu yem si ko bumme sorry laishram na hai ba ko ahan ba tarak pa pi do thamo yam sok pa pi khuta ne yam nungai te na hai ba ko mani chumra chumme adu hain ngai leina thakat chari ko iche bu ko adu di next question mu yeng minar se anime drawer baiba haiba malako mi gi magun di sakna natte mi du gi thamoina phajaba hen bane na haiba ko chumme hain ngai leina thakat chari chinnaw bu mathang mu ko charage comment se vidya sorry huidrom na haiba ko yam nungsi nangi inam mase
ꯅꯪꯒꯤ ꯏꯅꯝꯃꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯅꯨ ꯃꯇꯨꯡꯗꯗꯤ ꯑꯩ ꯀꯞꯅꯤꯡꯉꯦ ꯃꯥꯅ ꯀꯞꯄꯁꯦ ꯎꯕꯗꯅ ꯍꯥꯏꯕꯀꯣ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯑꯃꯈꯛꯇꯅꯦꯕꯀꯣ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯉꯥꯛꯄꯤꯅꯉꯥꯏꯅꯤ ꯉꯥꯛꯄꯤꯒꯅꯤ ꯕꯤꯗ꯭ꯌꯥꯁꯣꯔꯤ ꯍꯨꯏꯗ꯭ꯔꯣꯝꯅ ꯍꯥꯏꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯥꯁꯁꯤꯅ ꯂꯥꯁ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯑꯁꯤꯗ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯅꯦꯛꯁꯀꯤꯁꯤꯅ ꯃꯌꯥꯝ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯕ꯭ꯔꯣ ꯅꯨꯡꯁꯤꯃꯜꯂꯦ ꯃꯃꯤꯡ ꯄꯥꯊꯣꯛꯇ꯭ꯔꯤ ꯀꯥꯎꯋꯦ ꯃꯃꯤꯡ ꯄꯥꯊꯣꯛꯇꯨꯅ ꯃꯃꯤꯡꯗꯣ ꯇꯅꯨ ꯅꯣꯡꯃꯥꯏꯊꯦꯝ ꯍꯥꯏꯕꯀꯣ ꯎꯝ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯕ꯭ꯔꯣ ꯅꯨꯡꯁꯤꯃꯜꯂꯦ ꯏꯅꯝꯃꯁꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯁꯛꯅ ꯈꯥꯏꯗꯦ ꯐꯖꯔꯒ ꯊꯃꯣꯏ ꯁꯦꯡꯗꯕ ꯂꯧꯒꯗꯧ ꯁꯔꯨꯛꯇꯤ ꯊꯤꯔꯕꯁꯨ ꯊꯃꯣꯏ ꯁꯦꯡꯕꯅ ꯍꯦꯟꯅ ꯐꯩ ꯏꯅꯝꯃꯒ ꯕ꯭ꯔꯗꯔꯒꯕꯨ ꯏꯁꯣꯔꯅ ꯑꯗꯨꯝ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯃꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯃꯃꯨꯛ ꯄꯥꯔꯁꯤꯀꯣ ꯑꯅꯤꯁꯥ ꯕꯦꯒꯝ ꯍꯥꯏꯕꯀꯣ ꯑꯅꯤꯁꯥ ꯕꯦꯒꯝ ꯄ꯭ꯔꯦꯡꯒ ꯂꯥꯞꯅ ꯊꯝꯃꯨ ꯑꯩ ꯅꯣꯏꯅ ꯍꯩꯅꯧ ꯆꯥꯕ ꯎꯕꯗ ꯇꯤꯟ ꯇꯥꯕꯅ ꯂꯣꯏꯔꯦꯗ ꯑꯗꯨꯝ ꯄ꯭ꯔꯦꯡꯒ ꯌꯥꯎꯕꯤꯒꯅꯨ ꯀꯞꯄꯁꯦ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯀꯣ ꯇꯤꯟ ꯇꯥꯏ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤꯀꯣ ꯃꯊꯪ ꯑꯃꯨꯛ ꯄꯥꯔꯒꯦꯀꯣ ꯀꯃꯦꯟꯁꯦ ꯑꯩ ꯈꯔ ꯊꯨꯅ ꯄꯥꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯌꯧꯗ꯭ꯔꯗꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯈꯔ ꯒꯣꯝꯅꯦ ꯑꯗꯨꯅꯤ ꯃꯥ ꯅꯥꯔꯝ ꯌꯥꯎꯔꯗꯤ ꯊꯥꯎꯒꯨꯝꯅꯣ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤ ꯑꯃꯨꯛ ꯄꯥꯖꯔꯒꯦ ꯅꯟꯗ꯭ꯔꯥꯅꯤ ꯇꯈꯦꯜꯂꯝꯕꯝ ꯍꯥꯏꯕꯀꯣ ꯏꯅꯝꯃꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯆꯝ ꯆꯝꯖꯩ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯏꯅꯝꯃꯅ ꯌꯥꯎꯕꯤꯔꯛꯎ ꯏꯅꯝꯃꯕꯨ ꯐꯨꯕꯤꯅꯨ ꯂꯨꯅ ꯇꯧꯕꯤꯌꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯖꯦꯟꯖꯦꯜ ꯂꯥꯏꯐ ꯏꯌꯥꯝꯕꯒꯤ ꯊꯃꯣꯏꯁꯨ ꯀꯜꯂꯛꯆꯩ ꯕꯦꯁ ꯀꯣꯄꯜ ꯑꯣꯐ 2025 ꯊꯦꯡꯀ꯭ꯌꯨ ꯅꯟꯗ꯭ꯔꯥꯅꯤ ꯇꯈꯦꯜꯂꯝꯕꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯕꯀꯣ ꯑꯗꯨ ꯇꯥꯔꯗꯤ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯀꯣꯏꯁꯟꯁꯤ ꯑꯃꯨꯛ ꯄꯥꯃꯤꯟꯅꯔꯁꯤ ꯃꯤꯁꯇꯔ ꯑꯦ ꯕꯤ ꯁꯤ 24ꯅ ꯍꯥꯏꯕꯀꯣ ꯈꯨꯆꯝꯁꯦ ꯅꯨꯡꯁꯤꯃꯜꯂꯦ ꯁꯦꯡꯅ ꯌꯥꯝꯅ ꯆꯝꯃꯦ ꯏꯆꯦꯒꯨꯝꯕ ꯅꯨꯄꯤꯗꯤ ꯑꯇꯥꯡꯕꯅꯦ ꯁꯛꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯗꯦ ꯏꯆꯦꯒꯤ ꯈꯨꯆꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯏꯆꯦꯁꯨ ꯊꯤꯗꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯒꯨꯟ ꯑꯃ ꯌꯥꯎꯏ ꯍꯥꯏꯌꯦꯕ ꯊꯦꯡꯀ꯭ꯌꯨ ꯃꯤꯁꯇꯔ ꯑꯩ ꯇꯤꯟ ꯀꯪꯉꯦꯕꯀꯣ ꯑꯁꯤ ꯀꯃꯦꯟ ꯄꯥꯕꯗ ꯈꯔ ꯆꯥꯈꯤꯒꯦ ꯏꯕꯥꯅꯤꯁꯤ ꯆꯥꯔꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯔꯒ ꯈꯤꯜꯂꯒ ꯑꯣꯏꯅ ꯊꯝꯃ ꯂꯩꯌꯦꯕꯀꯣ ꯆꯥꯗ꯭ꯔꯅ ꯀꯃꯦꯟꯗ ꯁꯨꯝ ꯄꯥꯔ ꯂꯩꯔꯣ ꯆꯥꯔꯣ ꯅꯪꯁꯨ ꯆꯥꯒꯦ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯈꯥꯡꯕꯅꯤ ꯅꯪ ꯆꯥꯕ ꯌꯥꯕꯅꯤ ꯑꯗꯨꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯀꯃꯦꯟ ꯑꯃꯨꯛ ꯄꯥꯕꯤꯔꯛꯑꯒꯦ ꯃꯌꯥꯝ ꯑꯕꯦꯝꯆꯥ ꯋꯥꯏꯈꯣꯝꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ ꯐꯖꯅꯤꯡꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯀꯣ ꯆꯨꯝꯃꯦꯀꯣ ꯑꯩ ꯁꯣꯏꯕꯅꯦꯕꯀꯣ ꯁꯤꯁꯦꯀꯣ ꯃꯌꯥꯝꯅꯀꯣ ꯁꯥꯎꯕꯤꯒꯅꯨꯕꯀꯣ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯕꯗꯒꯤ ꯁꯣꯏꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯅꯦꯛꯁ ꯀꯣꯏꯁꯟ ꯑꯃꯨꯛ ꯄꯥꯔꯁꯤꯀꯣ ꯀꯃꯦꯟꯁꯦ ꯌꯨꯖꯔꯅ ꯍꯥꯏꯌꯦꯕꯀꯣ ꯃꯥꯏ ꯃꯤꯁꯦ ꯊꯤꯔꯁꯨ ꯐꯖꯔꯁꯨ ꯆꯞ ꯃꯥꯟꯅꯩ ꯁꯛꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ ꯁꯛ ꯐꯖꯕ ꯃꯤꯗꯤ ꯂꯝꯆꯠ ꯀꯥꯝꯕꯅꯦ ꯕ꯭ꯔో ꯐꯨꯜ ꯁꯞꯄꯣꯔꯠ ꯏꯇꯩꯃꯁꯦ ꯐꯖꯩ ꯌꯥꯝꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯉꯥꯡ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯍꯧꯒꯠꯂꯦ ꯀꯞꯂꯦ ꯁꯤ ꯂꯥꯎ ꯃꯔꯨ ꯀꯣꯛꯊꯣꯛꯄꯤꯕꯅꯤ ꯀꯞꯂꯦ ꯍꯧꯖꯤꯛꯇ ꯍꯧꯒꯠꯂꯛꯄ ꯁꯦ ꯀꯞꯂꯤꯁꯦ ꯃꯃꯥ ꯇꯥꯃꯣꯅꯤ ꯃꯥꯏꯕꯗꯣ ꯅꯝꯕꯝꯇ ꯃꯔꯨ ꯀꯣꯛꯊꯣꯛꯄꯅꯦꯕꯀꯣ ꯇꯦꯊꯣꯏ ꯇꯥ ꯃꯔꯨꯗꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯏꯕꯥꯅꯤꯁꯦ ꯀꯃꯦꯟ ꯄꯥꯕꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡꯁꯨ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯦꯕꯀோ ꯑꯗꯨꯅ ꯃꯌꯥꯝ ꯀꯃꯦꯟꯁꯨ ꯌꯥꯝ ꯁꯥꯡꯉꯦ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯄꯥꯕꯁꯤ ꯌꯥꯝꯅꯕꯨꯗꯤ ꯂꯩꯔꯦ ꯄꯥꯕ ꯂꯣꯏꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯕ ꯌꯥꯔꯣꯏꯀꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯐꯖꯅ ꯑꯃꯨꯛ ꯄꯥꯔꯛꯀꯦꯕꯀꯣ ꯑꯩ ꯀꯃꯦꯟ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯁꯨꯅ ꯑꯩꯅ ꯄꯥꯅꯤꯡꯉꯥꯏ ꯍꯣꯠꯅꯕꯅꯦ ꯑꯗꯨ ꯑꯩ ꯉꯝꯕ ꯃꯈꯩꯗꯤ ꯍꯣꯠꯅꯕꯅꯦ ꯃꯌꯥꯝ ꯃꯊꯪ ꯅꯣꯡꯃ ꯐꯖꯅ ꯑꯩ ꯁꯦꯝꯃꯛꯑꯒꯦ ꯇꯨꯔꯕꯨꯁꯁꯨ ꯃꯌꯦꯛꯀꯤ ꯈꯛꯇ ꯁꯨꯝ ꯊꯝꯕ ꯂꯩꯔꯦ ꯆꯥꯗ꯭ꯔꯦ ꯉꯁꯥꯏ ꯆꯥꯒꯗꯕꯗꯣ ꯋꯥꯔꯤ ꯍꯥꯏꯔꯤꯉꯩꯗ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯩꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯅ ꯑꯃ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯈꯨꯗꯤꯡꯃꯛ ꯀꯣ ꯑꯄꯪꯕ ꯏꯆꯟꯒ ꯑꯄꯪꯕ ꯅꯅꯥꯎꯒꯅꯤ ꯍꯥꯏꯔꯒ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨꯀꯣ ꯃꯌꯥꯝ ꯀꯣ
ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ